Pamba Furup Nate Thokliba Lan Asidi Cookie Singa Thohanbani. Mitay Furupti Lan Pamde Ngasi Thokliba Lan Asidi Cookie Singa Thohanbani Miyamna Thado Furupu Cookie Furup ni Haiba Matam Sangna Namshin Birami Adubu Thado Furupti Chahili Sing Aniga Puwari Layraklaba Lamdam Asigi Yalhomini Furup Asina Kanagumba Kanglup Furup Amatagi Mayokta Laikidri Lamdam Asida Handak Thokliba Lan Asidasu Mitay Furupta Sogatpa Furup Amani Haina Thado Inpi Manipurgi General Secretary Michael Lamjathangna Fongdokri Wafamasi Ichamna Senduna Yumnang Kunoda Handak Manipura Thokliba Lan Asigi Waroshin Amapurakna Bahotnabada Achoba Thodang Laukiba Thado Furuki Miyoi Sing Taram Opagi Thoramda Fongdokibani Thoram Aduga Mari Lainana Michael Lamjathangna Makhatana Fongdokibada Thado Furup Asi Mamangda Kongsai Haina Khangnaramba Furup Aduni Furup Asibu Kukini Haina Hek Pakthupi Batobiganu Manipura Thokliba Thohaningdaba Thodok Asina Yum Kaya Mang Takhankre Michom Kaya Sian Kre Kaya Amana Asok Apanang Hankre Lan Asidi Cookie Singa Thohanbani Mitay Furupti Lan Ngapthokduna Mapal Lamdagi Narolda Mito Pushilakpa Thingduna Hana Khunda Laitadna Layraklaba Yalhomi Sing Punna Hingminasi Haiba Khaktani Haukiba Numit Kharani Mamangda Cookie militant Singna Minungshi Laitana Hatuk Pikraba Mitay Macha Risikantana Cookie Furupta Onjaragi Haiduna Mitay Gimingdagi Cookie Gimingda Maming Olaba Fauba Minungshi Laitana Hatuk Piba Sima Kwaidiki Tawhaidaba Thabak Amani Haina Fongdoki